Homecoming for Peace Talk Reconciliation की chathariba Tripartite Talk की Saruk ama Oina houjik Cadre Singi Verification Program ama State asigi Home Department Chathaba Houre haina Kangleipak Communist Party PWG-MC Unification na meeyamda khang-hallakli hiramasiga mari leinana lona thingkraba lalholo KCP PWG-MC Unification gi PRO chingkhaingan bana khujek piduna thadorokpa cherol mana hai Tripartite Talk ki dialogue tawringai talak asida Peace Talk asi yaningdaba KCP amadi KCP nataba lup kharana lalholup asigi maikhum sizinaraga Peace Talk asi mapung fadana bagi damak yekhai thingai bagi thabak kaya tawriba asi chatliba tha asidagi meeyamna taram lagani PWG nataba atopa loop singna PWG gi Cadre saraga senkhai thungkhai tawba dukan sing thong lolhanba amadi micham miya fa punbagi thabakya chathari masigi maralna PWG gi Cadre singda tainafam oiri KCP PWG gi oinadi chahi asigi August tang 19 da loop asigi Central Headquarters na makhal amatagi senkhai amadi dimana chingba pumnamak matam kaktana athingba thamle haiduna cherol thokpat laikrai haukiba tang 13 da mayang lambam dhanabir amasung laifrakpram Jenison kauba mioy ani Manipur police na senkhai thungkhai ga mari leinana fakib adu PWG gi Cadre nate KCP PWG saraga aranba mongda paudambagi thabak asi law enforcing agencies singna khudakta lepiu loinana KCP PWG na kwa kaithel dalaiba mazo hab hairiba dukan asida makal amatagi athingba thamkiba laite hairi KCP PWG Politburo General Headquarters Central Peace Talk Committee gi chathariba dialogue ki thabak thoram singda ekhai thinkai ba pibagi mahut KCP ki faction singda lairiba comrade sing amata oina punsinduna classless society with no hegemony haiba pandam amada jetminarisi haina cherol sina makha tarakli